Manipur top channel ki maikedi ki marui ba paukra Diware people report amada Modi na Manipur laktuna Manipur ki irang loisina na bohona dribe ki maram taru Haukiba sahi English ngani ga kunga humdo gi me humdi ki horaki banga si phawa karama matamda woroisin puraktuna mausagum ingta pahanjilakani haiba tamangamdana lairiba thakun hinjilaglabi irang sibo Manipur da laktuna laiba asigi Prime Minister Narendra Modi na irang asigi furukudi magna Yaba woroisin puraktuna Manipur ingta pahanjilang banga si phawa hakthingna hona dribe gi maram taruk national media Diware report tarokli Diware tarokli report asigi matungina Manipur thokli irang asi pollution na balenga ki mekedi ki khwai di inau nova khongtang leba asigi hana gi home secretary AK balabu Manipur gi governor gi pham hablaki wasin hoiri adubo tha kun helaklaba Manipur thokli irang sigi saitheng mayuk narakliba Manipur gi miyamna PM Modi bu Manipur laktuna Manipur gi irang asi pollution na matam kya gi mamang dagi khawrang ngai duna lakhiba duri ngasi phawo Narendra Modi na thabak to onthokpa letri Manipur thokli irang tha kun hinjilaglabasu laiba asigi Prime Minister Narendra Modi na Manipur ngasi phawo satuna hakthengna Manipur gi irang asi pollution na bohona dribi gi maram taruk Diware na torakiba report asida ahanbada hauji hauji Manipur gi lenga asi BJP gi minister nongthomam berena lusingba lenga amani Manipur gi assembly election lakli basahi English ngani ga kunga teret ki angan masaruk to pangtok kadori Manipur gi general election pangtok pigi matam sahi ani hena wali bana Prime Minister Narendra Modi gi maphamda Manipur pali BJP gi lenga asi da karigumba makhalamate gi ahongba gi apamba letri Hayeng election ki matam nakshilakaba matamda Manipur satpigi apamba Prime Minister Narendra Modi gi mafamda lei ani subada India gi lairiba parliamentary seat chawnga nifugo humdoi siki manungda Manipur gi oina suknata gi MP gi seat ani phangli yamlaba parliamentary seat chawnga nifugo humdoi siki manungda Manipur gi lairiba MP seat ani gi phalasina thoidokna akaiba ohongba leiti haina su Prime Minister Narendra Modi gi mafamda leiri ahum subada Manipur hairiba state asi Hindu mitai community na majority oiba state amani hairiba community asi Manipur khundariba Naga natraga Kuki na maram oiduna community asida thoidokna saitheng piba ngambagi pangal leiti asigi mathakta Manipur yauna awang nungpokta leiba asina ningkha tamba phanglaba matungdagi hauna RSS ki asobi activity kya sathaduna lakli Mari subada Manipur yauna awang nungpokta drug amadi narcotics ki activity lisangsina matam kya gi mamangdagi ngasi phawba thingma ngamdana sathari hairiba activity singa sidagi lakliba economy gi kanaba matam gi paliba lengana khudongsa lawba haibasi hauna sani manga subada Manipur da irang aduki matik thokliba makai Indo Myanmar border fencing khabagi thabak hena khumang soksina lengana pekhat pangangani Indo Myanmar border fencing Karaba matamda awang nong pokna thengnariba drug amadi immigration ngakthok pangamgani haina Modi ge lenga asina yamna sawna thajaba thamli taruk suba madi aroiba maramadri Modi ge government asi India gi lairiba senjau paiba mapangal kanba corporator singna nakna mari leinaba lenga amani Koki miyamna Modi lengan autonomy pibigi apamba leiti leiba asigi lairiba tungan corporate housing na Manipur da lairiba umang wamang dagi phangliba natural resourcing da yamna sauna miyeng thamli haina su Diware na report torokli amaromdana Leikai dagi Enthokle Langthabal kunja makha Leikai da leiba leisangthem kawba apokpa el ibobi maite hemadi leisangthem ongbi kanon mapuroibi gi ming el thauba maite hairiba nupi ani asina Matai amadi manau nupigi oiba satnabigi wangmada tawhoidaba lisa satlambagi video thengnarakpadigi hairiba miyoni asi Leikai digi mapunsi supagi Enthokle hairi Langthawal kunja welfare club ki sirolamada sadhaidaba lisa satlamba miyoni asi gi imung asida atoppa hiram asiga mari leinana leibaki thapuriba singna serak pirakpa matamda Leikai amasung khulna ayaba pire hairi hiram asida Leikai gi oiba mifam ama pangthoktuna warep laukhre hairi Amaromdana State Sarkar na Indo Myanmar border ki mafam manga da border fencing amasum road project ki ayaba pikre India amasum Myanmar ga taina bangamkhai paring da mafam manga da border fencing amasum road project ki thabak border road organization BRO 25 BRTF na paikhanaba Manipur Sarkar na ayaba pikre Manipur Sarkar ki joint secretary home Peter Salam na kungamanga suba BRTF ki commander piba sirolamada Manipur ga Myanmar ga tainaba mafam manga da border fencing amasum border road project paikhatpigi ayaba piri haibagi wapam adu khankhibani State Sarkar ayaba pikraba border fencing project sing adudi border pillar 43 dagi
Nongsupta Manipur River Phawba Border Pillar 58 tagi 51 Phawba Border Pillar 85 tagi Torel Phawba Makhatana Border Road Package Amamasum Anigi Makhada Kuirai dagi Huisi Phawraga Poi Phawba Atopa Mana Koibang dagi Toitong Phawba Ngamkhai Paring da Lambi Semani Lambi Sema Masung Ngamkhai da Sambal Khabagi Matang State Sarkar na Ayaba Pikibasi Thabak Paikhatpa Matamda Matam Thindaba Thoktanabani Loinana Laibaki Security da Yamna Maru Oiba Project Oibana State Sarkar na Matam Thindaba Tawdana Lambi Semba Masung Ngamkhai Sambal Khabagi Thabak Sing BRTF na Paikhatpagi Ayaba Pikibani Adomainama Project Sing asi Paikhatpa Matamda Khunja Sing na Laidiba Lam Sokpa Matamda Lam Laukshinba Masu Matik Saba Compensation Pigadavani Haba Wapam Yauri Adugo Umang Kokthokpagi Asang Senpamda BRO na Pujagadavani Haba Wapam Yauri Nagagi Tuanba Lup Singam Sukokizogi Lup Kyanangam Kedi Sambal Khav Yaro Haba Wapam Lady Vasi Yanglaga BRTF na Kayam na Kumang Sokshinangam Kai Paring the Sambal Khabangam Gadoribano Habigi Wapam Amadi Tholakli Amaramdana Border fencing the palm the Patau Tolaklabadi Isteramasum Center na Daita Pugadabani UNC United Naga Council UNC gi Maikaidigi Nagagi Lam the Indo Memar Ngamkai Paring the Sambal Khabigi Tabuk by Kalakpabu Akan Mamong Yaning the Bafongdurakli UNC gi Publicity Wing the Tadora Pasiola Magimatungina Lobasigi Maikaidigi Bara Sarkargi Home Ministry the Kiarakana Nagagi area the Ngamkai Sambal Khabigi Tabuk by Katpidanaba Kangan Balekre Kumza English Singaniga Kunga Mariki Janawari Tarakamapan Union Home Ministry the Pishin Kipa Sirol Yauna Bara Sarkar gi Mekedi UNC na border fencing gi matang da memorandum kyarak pisingkre Naga area gi oina ngamkai paring the Sambal Khabi gi thabak tokna ba UNC na haijaba laikre adubo haukipa Janawari Taragamanga da UNC gi President NG Lorho Sandel Naga People's Organization gi mute sing Ansam MSU Ansep Ramo NCAC Satang Sotong Lamlau Kunau Amasum Wakshugi Village Authority Sing Yauna Nagas and Kundava Indo Memar Ngamkai Parinda Yangsin Matamna Border Pillar 81 Manakta Ngamkai Parinda Sambal Khabigi Tabak by Kalamba Tingnari Hadiva Sambal Khabigi Tabasina Satangi Nagasingna Kundari Balamgi Saruk the Sound Akaiba Kudung Sadaba Togali UNC Sirolasin Makatara India Amasum Myanmar Leba Aniki Ngamkai Sambal Khabigi Matangda bilateral agreement oina lam Enthokle tauna khiba du Nagasing ayaba pikibalati Nagagi lambu Nagasing tanaramba tawdun India amas Myanmar anina yena thokpu wakhal na sagatpa ngamkai paring ama semba du UNC na masak khangba tawdi mafam asina maram asina Nagagi lamda Sambal Khanaba tarokliba asina thainingai digi hauna leiraklaba Nagagi ngamkai paring bu ikai khumnadabani hana lawi asigumba thawong Naga miyamna ayaba piti Nagasing bu makhata na masit makai tahanduna lainaba thawong UNC na kaidonung yaba tawroi maram asina karigumba ngamkai da Sambal Khabigi thabak pakhaliba sidagi pamdaba thawdok sing tholak patarabadi madupuna maki daita bara Sarkar amasu Manipur Sarkar anina pujagadabani haidi Losilakpoina tentakpa paung kutang amyamda thamjage MD Sanwas Misik Justice Pangdriba Phawba compromise tawroi sab excellent kadabani amakop Imphal East ki Kairang Tera Makhongdigi MD Sanwas Kuntragum da apokpa MD Shakardin gi misi gi matang justice Pangdriba Phawba compromise tawroi Mob justice ka mari laina Sarkar na sem ki action gi makhada miha chenari bising gi mathakta sab excellent kadabani haina amakop ki president MD Jalana Phongdokre hari Tentakpa form Zeribam general start economic blockade laothokhre Zeribam ki hospital asi full-fledged district hospital ama ohenna Sarkar gi maikaidigi positive over response ama piraktaba tarabadi tang taraga tere ki ehing nongyai digi Zeribam pumbara pungkun gi mari gi general start laothokle haina ngasi Zeribam na pawgi mifam amada monitoring committee gi maikaidigi phongdokhre Zeribam gi simple office ta pangthokki pawgi mifam amada monitoring committee gi maikaidigi phongdokhibada Simple gi office ta Bengali student unions Rongmai Maitai Pangalamadi tuan MCSO yauna mifam pangthoklaba matungda huarep asi laurakibani Zeribam hospital asi full-fledged district hospital ama oina lauthoktaba tarabadi tang taraga tere ki ehing nongyai digi Zeribam pumbada pungkun ge mari gi general strike sangsingani masi phawbada response amata piraktrabdi matam kaktaba economic blockade satharagani Imphal lomda posa amata puthokpasu yaru heri Manipur top channel gi maikaidi gi maruibi ipausung miyamda thamjari hanamde issue khudimak diplomatic oina natragana politically wari sanaraga loisinba yaba ngaktani irangna kanaba kari supurak loi chief minister
Panam pausi dik lakusaraga core issue kudimak diplomatic oina natragana politically wari sanaraga luishin bi yaba ngaktani Irang na lebas gi kanaba karisu puraglu hain Minister N Berena Enthokle Amaramda micro small and medium enterprises MSME da nupi sing saruk yabi gi sangas lebas gi oina Manipur na makok te leidi haina Minister Nongthomam Berena Enthokle Ministry of MSME gi kumza English ngani taraga nipan taraga mapan gi report matungina Manipura MSME lising taraga ni thoiga samri ga yang khaiga nipan register tawbi gi manungda ayamana nupi sing salaibu oi haiki Manipur lenga ki Directorate of Trade Commerce and Industry na sinduna Palace Compound Labor City Convention Center da Unati and Ram scheme gi matang da ngasi pangthokiba state levels workshop hodokpi thorom na mathaki waphamasi phongdok laduna minister na hai Unati and Ram scheme gi oina Manipur thadarak ba senfamasi yamna pikpana masibu hengatnaba mari lenaba ministry ta takslagani Unati and Ram scheme si Prime Minister Narendra Modi gi lising makhada mamang sai English ngani kunga marigi March mapanda North East da employment generate taunaba hawdokhi bani haba wafam thamki Minister na makha taraduna state asida BJP lenga clark padi state asigi oini hiram kyara pekhalakpa sako thorangi thabak singasi COVID-19 pandemic amadi hauzik laidi birang sina khara apanba pirabasu sako thorangi thabak maning handana lep palaitan adumak sathari agriculture horticulture amadi entrepreneur gi thabak sing khumang yang singna sangsali state asigi miyam gi damak pali balenga sina hiram kyada miyam gi amadi state asigi dama yaifanaba madi sakotnaba thorang sing pekhali State lengak na fishery gi thabak ta akan ma miyeng sangduna thabak lakhot parigi mapandi gi nga leibada sahi da lupa crore samri rom sading toram badung sidi crore sani rom tamak sading tawri amaramda Manipur nongmada yerum lak ani rom sari hairiba yerum singa si mapandi gi pusilak pangaktani masida asobo senpam ama mapan state sing da sali masigi yenglaga lenga asina nongmada yerum lak ama puthok pangamba machine khinna na tharang tawri heba wapam thamki Naharol sing thabak pinaba panamda kumza English singaniga taragani panalons tokiba startup program gi makhada thabak phangdri bana kya amadi internally displaced person IDP sing da khudong sa ba phangali thaurang asigi makhada IDP chahumrom kanaba phangali beneficiary sing na puthokpa polam sing mapalam da thadokli scheme asigi makhada sada kuntra grant amadi sada humdrana loan oina piri masigi khudong saba sing state asigi miyamna lahoningi hainasu Chief Minister na phongdoki Manipur issue gi matana palladuna Chief Minister na hai aikhoi miyamna punna hona minaduna ngasidi lamdam asigi irang asi nem tarakli lairiba core issue khudimak diplomatic oina natragana politically wari sanaraga luishinba yaba ngaktani irang na leba asigi kanaba kari supurakloi irang asi luishinanaba singamasum tam haiba khaidana punna leminasi aikhoi punamak Indian ne haba wapam thamki Workshop aduru Chief Secretary Prasan Kumar Singha, Principal Secretary Arun Kumar Sinha, Thoramapu amudi akanaba mithuina sarugyaki, Loinana Minister Singh MLA Singh Loinana, Entrepreneur Singh sarugyaki, Amaramdana, Nipan Suba Pay Commission Lingnaba Union Cabinet na Warep Laothokhre, ngasi phangkiba Union Cabinet mifamna Central Government ki employees singhi salary amadi pensioners singhi allowance Revise taunaba Nipan Suba Pay Commission lingbada yaba pikre. Prime Minister Narendra Modi na siya lawduna ngasi pangthokiba Union Cabinet mifamna Nipan Suba Pay Commission lingnaba warep lawkiba ni haina Union Information and Broadcasting Minister Aswini Vaishno phongdokladuna athuba matamda commission gi chairman amadi member ani haplagani loidana Nipan Suba Pay Commission si lingnabagi matangda Central Government, State Government amadi atay mari lenaba stakeholders singasu khanagani hari. Employees in salary structure revised taunaba Central Government sahi tara khudingi Pay Commission amamam lingdana lakani. Pay Commission khudimangna salary structure revised tauba khaktana tana commission sigi term of reference leje. Pay Commission singna pension payment su decide taubani. Leba asigoina Central Government gi employee lak nifuga mapan gi mathakta layamadi pensioner na lak humfuga mangarum lairi. Kumza English singaniga taraka tarukta lingkhat ki batare Suba Pay Commission ki matam mathang sai kumza English singaniga kunga taruk loigadabani. Tare Suba Pay Commission ki matung ina Pay Commission asigi makhada cover toriba miyoi singdi Central Government ki employee singamadi Consolidated Fund of India ki makhada salary fangliba miyoi singi. Public sector undertaking
PSU amasung autonomous body sing loinana Gramin dak Shabakti pay commission sina consinte haibadi Call India the thabak toriba miyoi sing pay commission sina cover tawde PSU gi oinadi makoi na tawriba thabak ki makha pongani taret suba pay commission da laikiba ahong basingdi taret suba pay commission salary revision tawba matamda Liftman factor asi 3.68 oigidabani haina employee union sing na demand tawki adubo lenga na fitman factor asi 2.57 da lepki fitman factor haibasi salary amade pension hot pada sejanaba multiplayer mani fitman factor asi na taruk suba pay commission matamda thagi basic pay lupa lising taret oirambadu taret suba pay commission gi matamda lupa lising taragani pan oiki khwaidigi pikpa pension su lupa lising uhumdagi lupa lising mapan hengatki aduga khwaidigi sawb salary na thada lupa laaniga lising yankai duga khwaidigi sawb pension na lupa laamga lising kunga mangani amaramdana lamphel pat miramdagi usek makhal kuntragi mathakta saktaaba thengnare ngasi lamphel satakhiba migratory bird census ta yumphamisida Maphamasida miramdigi usek makal kuntragi mathakta saktaraba thingnare Central Forest Division na Wildlife Explorer Manipur samnaraga lamphel patang asi miramdagi ningtham thada saktarab usek masing thibigi thabak sadakhre usek masing thibigi thabadu Southern West Range Central Forest Division gi Range Forest Officer Kiranjit yumnamna lusingki usek masing thibadu da Wildlife Explorer gi volunteer singamadi atai dedicated team sing sarugaki Masing thibigi thaba adu miramdagi saktarab usek makal kuntragi mathakta thenaki lamphel part ki akoibada leiba water body sing da satakhiba usek masing thibigi thaba adu water resources department su sauna mateng bangki usek masing thibadu ga mari lengana DFO Central Forest Division Bikram Suresh Nadena lamphel pat miramdagi usek makal kuntragi mathakta saktarab thengnabada asuki matik apian mapui water resource department amadi wildlife explorer manipur samnadun mausagi phium kahendana thamnaba madi ngaksen ba lokholak thabak singi saruk ama oina miramdagi saktaba usek sing wasing tibigi thabasi pangthokpnai ki ngasigi census asida phanglakpu data sing kupna analysis tawduna miramdagi usek sing saktarabagi mawong mataw amadi makoigi trend gi matangna kupna thidokani masina lamdam asigi ecosystem gi matangna su hena kupna khangmangamlagani hanesu magna makhatana phongdokhi amaromdana India lenga ki thawong sidi lalhawbaki isu lusinna bo honarakpa thawrang mali emtombi sayani farakadarabu manipur gi irang asida India lenga na satharakli ba thawong sidi lalhawbaki isu lusinna bo honarakpa thawrang mali haina Shiva Sena Manipur Pradesh ki President M Tombi na phongdokhre Babu Parada liba Shiva Sena Manipur State Unit ki office ta pawmising unaba mada M Tombi na hai sayani farakadarabu Manipur gi irang sina lamdam asida khundaminari ba phuru kanglo khudimakta saitheng piri hatna sunabana mangjabana tana hiram amatada tongjaba leiti hatna sunabi gi thabak sa thabada reward phangadaba karisu leiti haibisi aikoi puna khangminabaga loinana ingtapa purangnaba honaminasi lamdam asida ingtapa hanjilangna honabada khuding khudaminari bi yelo phuru khudimak thaudang lominasi Indalengang na irang asi lakshinana bo honabada manaba mi yenga loinana thabak to haningi loinana Shibasana na hanadigi lengak ta demand tawduna lakpa ataba mamal flight service kudong saba miyamna fonga luhai batugi matungina Manipur lengang na airlines yeargi flight service haudorakpa thagaleki Pawmising unabadu Shibasana nauna yorakraba Imphal West District ki youth singi thapugadaba singbu tombina taran oki loidana youth wing asigi thawmising na paigadaba phamsingsu laothokhre hanasu pausta makhatana phongdokli ado tentang na sumna mayamna thamjaramge Haujiki oinadi mayam paw su matang ase lusinjarage masum mayam puna anawba update ngamina sena channel sigi makeregi sumyang phumna makhatana thamjari makhata banawa update mayam puna ngamina sei